ꯌꯥꯝ ꯍꯥꯎꯋꯤ ꯈꯣꯝꯔꯤꯁꯦ ꯃꯤꯅꯕꯨ ꯁꯝ ꯊꯣꯡꯕ ꯍꯩꯔꯝꯒꯗ꯭ꯔꯣ ꯑꯁꯤꯕꯨꯁꯦ ꯃꯣꯏꯒꯤ ꯍꯦꯔꯣꯏ ꯑꯇꯣꯝꯕꯤꯒꯩꯗꯣ ꯑꯣꯏꯖꯥꯠꯂꯣ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃ ꯇꯧꯏꯍꯦ ꯊꯕꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ ꯏꯆꯦꯁꯤꯡ ꯆꯥꯛ ꯄꯤꯖꯔꯝꯃꯦ ꯅꯪꯗꯤ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯗꯧꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯏꯆꯦꯁꯤꯡꯁꯤ ꯌꯥꯝ ꯑꯣꯜꯂꯦꯉꯣ ꯑꯣꯜꯂꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯔꯣ ꯇꯥꯒꯦ ꯆꯦꯆꯧꯕꯤꯒꯤꯅ ꯍꯋꯥꯏ ꯊꯣꯡꯉꯦ ꯑꯗꯨꯒ ꯆꯦꯌꯥꯏꯒꯤꯅ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯉꯦ ꯑꯗꯣ ꯆꯦꯇꯣꯟꯒꯤꯅ ꯖꯦꯟꯗꯦꯝ ꯏꯔꯣꯜꯂꯦ ꯑꯦ ꯃꯤ ꯑꯃꯃꯝꯒꯤ ꯏꯟꯖꯥꯡ ꯑꯃꯃꯝ ꯊꯣꯡꯉꯤꯕ ꯑꯗꯨꯗꯤꯅ ꯐꯖꯅ ꯎꯀꯥꯏꯇꯛꯑꯦꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯔꯦ ꯏꯆꯦ ꯍꯣꯏꯅ ꯑꯩꯕꯨ ꯏꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯌꯦꯅ ꯊꯥꯒꯠꯆꯜꯂꯦ ꯇꯤꯀꯤꯗꯤ ꯐꯖꯅ ꯄꯤꯖꯔꯦꯅꯦ ꯃꯣꯏ ꯃꯌꯥꯝꯅ ꯅꯪꯕꯣ 이씨ꯁꯤꯡꯅ 아이부 모이기 밤자보 오이다버니나 숨마땀 가라 야닝다버기 떠보 오이랑가니다 아이나 마코이기 야나버 짤라가 마코이기 타모이수 숨 잉다라가니다 파제 낭기 와칼론도이 타칼레 아팡비 아짜롬 밤비에기 찌에니도 낭 농땅 와칼다 한도나 마코이기 마짜 마뿌레버 싱가네 마봉 바바 윤발 분치 마다 한지나나바 낭 농땅 깐노 호이 파레 낭 식사드레다 자토 파레 탐비로두디 하행 폰 돌고디 까오누고 호레 누미당 아무 떠라게 너 낭수나 사도 바나나바 짜닝 것도 핵다 통어 사도 파레 담을거 ꯇꯝꯐꯥ ꯄꯣꯌꯣꯟꯕꯤ ꯏꯕꯦꯊꯣꯏꯗꯨ ꯏꯕꯥꯅꯤ ꯆꯠꯂꯒ ꯂꯥꯟ ꯑꯝꯇ ꯇꯧꯔꯨꯁꯤꯔꯥ ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯃꯥ ꯆꯦꯌꯥꯏ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯤꯍꯦ ꯅꯊꯟꯗꯒꯗꯤ ꯆꯪꯉꯨ ꯂꯥꯛꯎꯅꯨꯀꯣ ꯁꯦꯠꯂꯒ ꯆꯥꯖꯈꯤꯁꯅꯤ ꯑꯗꯨꯅꯕꯨ ꯏꯕꯥꯅꯤ ꯆꯠꯂꯨꯁꯤ ꯍꯥꯏꯅꯤꯗꯅ ꯅꯠꯇꯦ ꯃꯥꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯃꯤꯅꯣ ꯍꯥ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯗꯤ ꯌꯥꯝ ꯇꯣꯏꯕ ꯁꯦꯟꯗꯣꯏ ꯄꯤꯔꯣꯏ ꯁꯦꯂꯦꯞꯁꯨ ꯄꯤꯔꯣꯏ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯎ ꯀꯥꯏ ꯃꯥ ꯑꯩꯉꯣ ꯍꯥꯏꯕ माने अईगी मचिंग अरांगबी लादिने माने सेतप सोइद्रबनी मा आइना इबानी न सेतकनी न चलुरगा मीनगा नैरादी इबानीगी सम खरगा हुजदना मीनगा येंगनरिबे सक्से लु कोकथोगा योंगा मालगा थारादी फजरे अदुबु वानेना सियाय कइनो अईदी एखोय मौसे सुम नौसिरे ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄꯤꯕꯁꯤꯗ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯖꯗꯕ ꯃꯈꯩ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤꯁꯦ ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯏꯃꯣꯟ ꯍꯦꯛ ꯃꯣꯟꯖꯔꯗꯅ ꯆꯔꯥꯍꯦ ꯀꯩ ꯑꯉꯥꯡꯅ ꯁꯤꯕꯣ ꯈꯪꯉꯦꯍꯦ ꯍꯤꯡꯆꯥꯕꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯃꯤ ꯅꯨꯡꯁꯤ ꯂꯩꯔꯦꯗ ꯏꯕꯦꯝꯃꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ 이바니 ꯆꯪꯗꯅ ꯁꯨꯔꯨ ꯅꯩꯕꯗ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅ ꯏꯃꯨꯡꯁꯤꯗ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤꯁꯦ ꯅꯨꯡꯁꯤꯔꯛꯇ꯭ꯔꯣ ꯅꯪꯅꯦ ꯅꯃꯥꯏꯗꯨꯗꯅꯦ ꯁꯦ ꯈꯨꯠꯇꯨꯝꯁꯤꯅ ꯍꯦꯛ ꯁꯨꯖꯜꯂꯛꯀꯅꯤ ꯅꯪ ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯇꯥꯝꯅꯤꯅꯦ ꯑꯩꯗꯤꯅꯦ ꯃꯥꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯁꯦ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯇꯨꯝꯃꯤꯉꯩꯗꯅꯦ ꯆꯪꯁꯜꯂꯒꯅꯦ ꯃꯈꯧꯔꯤꯗꯣ ꯃꯦꯠꯂꯒ ꯍꯥꯠꯇꯣꯛꯇꯣꯏꯕ ꯍꯦꯔꯁꯦ ꯌꯥꯏ ꯅꯪꯁꯨ ꯍꯦꯟꯃꯜꯂꯦ ꯃꯤ ꯍꯥꯠꯄꯒꯗꯨꯗꯤ ꯍꯥꯏꯒꯅꯨ ꯏꯃꯨꯡꯁꯦ ꯑꯋꯥꯕ ꯇꯥꯍꯜꯂꯒꯦ ꯍꯥꯏꯔꯣ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯣꯜꯂꯤꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯥ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯀꯟꯈ꯭ꯔꯕ ꯂꯩꯀꯥꯏꯁꯤꯗ नहान मखोई मबुंगने ना योटेक थांती खुनबा मानबा मलागा मसिदैदा एमसीएस तो अखोईगी इसे नुपानी ककायना मुखाइरंबदो गेटगा लेपगा कोइलाउगा लाउदना हा नत्ते लेकाइसिना तारगा अखोईबु करी वखन खलमदोइनोबा हा करीनेना खंदोइनोबा मखा अवांग युमलो नरिबे सिंगसिगी मरी मतासे मीगिनने मिनिस्टर एमएलए अचौ सांगक्ता अखोईगिना मसिदैदा लंबीगी चाकनी फिनिबा मलागा ngai seni kakaina Jiyai aidi mi otpagi thabakse sungpam pamdrabani nangna otke si da hai nahawai luhongdringai da kainana bata horadi yam phagadaba adubu hojikti kanara roida karigi kanadane ha numidang tumingai dane changaga ne makhori tu mi khairaga ne hatoga lore aduga turenda tholam thura lore ngai koda hatpatu pagi waridu
와ꯊꯣꯛ ꯑꯣꯏꯅꯅꯕ ꯊꯕꯛꯅꯤ ꯃꯉꯣꯟꯗꯅꯦ ꯐꯖꯅ ꯍꯥꯏꯖꯔꯒ ꯆꯠꯍꯟꯈꯤꯅꯕ ꯍꯣꯠꯅꯁꯤ ꯃꯄꯥꯝꯗ ꯆꯠꯂꯒ ꯂꯩꯔꯨꯔꯣ ꯌꯥꯗ꯭ꯔꯒꯅ ꯃꯈꯧꯔꯤ ꯄꯥꯏꯔꯒ ꯏꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯉꯥꯟꯊꯣꯏ ꯇꯥꯔꯦ ꯊꯨꯅ ꯂꯥꯎ ꯋꯥꯍꯩꯒꯤ ꯂꯥꯎ ꯀꯩꯒꯤꯅꯣ ꯅꯪ ꯀꯩꯗꯨꯕ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦꯗꯤ ꯇꯥꯟꯊꯣꯛꯈ꯭ꯔꯗꯧꯅꯤ ꯀꯩꯅꯣ ꯆꯠꯍꯟꯈ꯭ꯔꯁꯦꯗꯤ ꯍꯦꯛꯇ ꯆꯠꯍꯟꯈ꯭ꯔꯗꯧꯅꯤ ꯊꯨꯃꯟꯗ꯭ꯔꯣ ꯍꯥꯇꯨ ꯍꯥꯇꯨ ꯇꯧꯕ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯀꯟꯗꯕꯅꯤꯀꯣ ꯁꯦ ꯌꯥꯏ ꯅꯅꯥꯎ ꯇꯝꯐꯥꯇꯣꯝꯕꯤꯁꯦ ꯑꯄꯪꯕ ꯃꯤ ꯅꯠꯇꯦꯀꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨꯅꯦ ꯆꯦꯇꯣꯟ ꯀꯩ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯐꯝꯃꯣ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯦ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯤꯅꯤ ꯋꯥꯁꯦ ꯅꯪꯅ ꯇꯥꯕꯗꯗꯤ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯃꯇꯝ ꯆꯥꯅ ꯈꯪꯍꯜꯍꯧꯗ꯭ꯔꯒꯗꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯈꯤꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅꯤ ꯀꯩ ꯋꯥꯅꯣ ꯆꯦꯇꯣꯟ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯨ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯗꯣꯛꯇꯔ ꯑꯃ ꯅꯒꯥꯄꯥꯟꯗꯒꯤ ꯍꯧꯖꯤꯛ ꯃꯥꯒ ꯎꯈ꯭ꯔꯨꯜꯗꯅꯦ ꯆꯦꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅೋ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕ꯭ꯔꯥ ꯄꯥꯎ ꯑꯃ ꯁꯨꯝ ꯇꯥꯕ ꯑꯁꯦꯡꯕꯔꯣ ꯆꯦꯇꯣꯟ ꯑꯩꯈꯣꯏꯁꯨ ꯃꯨꯟꯅꯗꯤ ꯈꯪꯗꯦ ꯆꯨꯝꯗꯤ ꯆꯨꯝ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇ ꯊꯦꯡꯅꯕ ꯃꯤꯅ ꯇꯝꯂꯛꯄ ꯄꯥꯎꯅꯤ ꯇꯥꯃꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦꯗ ꯑꯦ ꯄꯥꯎꯁꯤ ꯆꯨꯝꯃꯕꯅꯤ ꯅꯪꯅ ꯊꯥꯖꯩꯒ ꯊꯥꯖꯗꯦꯒ ꯀꯥꯏꯅ ꯍꯥ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯏꯕꯨꯡꯉꯣꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯩ ꯆꯠꯂꯣꯏ ꯆꯠꯂꯁꯨ ꯇꯥꯃꯣꯒꯤ ꯋꯥ ꯑꯃ ꯇꯥꯈꯤꯅꯤ ꯉꯥꯏꯌꯨ ꯍꯌꯦꯡ ꯂꯥꯛꯑꯒꯅꯦ ꯁꯟ ꯅꯤꯔꯣꯏ ꯐꯨꯕꯗꯧꯅ ꯐꯨꯔꯒꯅꯦ ꯅꯪ ꯉꯛꯁꯝꯗꯣ ꯄꯥꯏꯔꯒꯅꯦ ꯂꯥꯛꯇꯅ ꯏꯟꯕꯗꯣ ꯅꯪ ꯃꯗꯨ ꯉꯥꯏꯌꯨ ꯅꯪ ꯌꯥꯝ ꯍꯩꯁꯤꯡꯕ ꯁꯥꯒꯅꯨ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯒꯩ ꯊꯦꯡꯅꯔꯒ ꯂꯥꯛꯑꯕꯅꯤ ꯀꯥꯟꯅꯔꯣꯏ ꯌꯦꯡꯉꯣ ꯅꯪꯁꯨ ꯂꯩꯃꯤꯟꯅꯕꯅꯤꯅ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦꯈꯣꯏꯅ ꯂꯨꯄꯥ ꯂꯥꯛ ꯑꯃꯁꯨ ꯄꯤꯕꯤꯒꯅꯤꯗ ꯑꯗꯨꯒ ꯅꯪ ꯅꯄꯥꯝꯗ ꯆꯠꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯑꯩꯗꯤ ꯆꯦꯇꯣꯟꯒ ꯆꯦꯌꯥꯏꯒꯒꯤ ꯅꯈꯥ ꯊꯥꯕꯅꯤ ꯋꯥ ꯑꯃꯈꯛꯇꯤ ꯍꯥꯏꯖꯒꯦ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯤꯒꯅꯨꯀꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯤꯅꯝꯕ ꯀꯥꯏꯅ ꯆꯦꯌꯥꯏ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯤꯔꯒ ꯇꯥꯃꯣꯒ ꯑꯩꯒ ꯀꯥꯏꯅꯅꯕ ꯁꯤꯟꯕꯗꯤ ꯁꯤꯟꯕꯤꯒꯅꯨ ꯀꯔꯤ ꯑꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯤꯅꯝꯈꯤ ꯇꯥꯔꯦꯅꯦ ꯍꯥ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯥ ꯅꯪꯒꯤꯁꯤ ꯑꯩꯈꯣꯏꯕꯨ ꯁꯤꯡꯅꯕꯒꯤ ꯃꯑꯣꯡꯅꯦꯕ ꯅꯪ ꯀꯌꯥꯝ ꯈꯪꯒꯦ ꯍꯥ ꯅꯪꯒꯤ ꯃꯤ ꯀꯌꯥꯝ ꯂꯩꯒꯦ ꯅꯈꯧꯔꯤꯗꯣ ꯁꯦ ꯂꯦꯛꯆꯔꯒ ꯍꯥꯠꯇꯣꯛꯑꯒ ꯂꯪꯊꯣꯛꯄꯗꯅꯦ ꯅꯪꯕꯨ ꯀꯅꯥ ꯀꯟꯗꯣꯏꯕ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕꯤꯒꯅꯨ ꯆꯦꯌꯥꯏ ꯑꯩꯁꯨ ꯃꯤꯅꯦ ꯊꯃꯣꯏ ꯄꯥꯜꯂꯦ ꯅꯣꯛꯄ ꯀꯞꯄ ꯍꯔꯥꯎꯕ ꯁꯥꯎꯕ ꯂꯣꯏꯅ ꯍꯩ ꯑꯦ ꯅꯪꯅ ꯁꯥꯎꯔꯒ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯣ ꯍꯥ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯅꯕꯨꯡꯗꯨ ꯂꯋꯥꯏꯒꯤ ꯑꯐꯥꯎꯕ꯭ꯔꯣ ꯍꯥ ꯃꯤꯒ ꯌꯥꯝ ꯍꯥꯠ ꯆꯠꯂꯣ ꯅꯕꯨꯡ ꯇꯥꯑꯒ ꯑꯩꯕꯨ ꯍꯥꯠꯍꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯍꯥꯠꯍꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯆꯦꯌꯥꯏ ꯑꯩꯒꯤ ꯏꯕꯨꯡꯗꯣ ꯌꯥꯝ ꯁꯣꯟꯖꯩ ꯃꯤꯉꯝꯗꯦ ꯃꯥꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯉꯥꯛꯄꯤꯅꯕꯗꯤ ꯌꯥꯝꯅ ꯂꯩ ꯆꯦꯌꯥꯏ ꯍꯣꯏꯅꯗꯤ ꯈꯪꯗꯕ ꯑꯦ ꯌꯥꯝ ꯉꯥꯛꯄꯤꯔꯝꯃꯤ ꯖꯥꯠꯅꯤꯅ ꯁꯤꯗꯤ ꯀꯅꯥ ꯂꯩꯕ ꯍꯥꯏꯌꯣ ꯅꯨꯄꯥ ꯂꯥꯡꯐꯩꯗ ꯂꯩꯒ꯭ꯔꯤꯉꯩꯗ ꯃꯔꯨꯝꯕꯤ ꯅꯨꯄꯥꯒ ꯌꯥꯝ ꯊꯝꯃꯤꯖꯥꯠꯔꯣꯏꯔꯦ ꯍꯥ ꯆꯦꯌꯥꯏ ꯑꯗꯨ ꯌꯥꯝ ꯍꯟꯊꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ ꯇꯥꯕꯗ ꯌꯥꯝ ꯍꯩꯅꯗꯦ ꯈꯨꯡꯒꯪꯗ ꯄꯣꯛꯆꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩ ꯏꯁꯥꯒꯤ ꯏꯍꯩ ꯏꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕꯤꯅꯤ ꯂꯩꯕꯥꯛꯀꯤ ꯂꯣ ꯆꯠꯅꯕꯤ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯥꯟꯅꯕꯤ ꯀꯌꯥ ꯄꯨꯂꯤꯁ ꯑꯇꯩ ꯑꯆꯧꯕ ꯐꯝ ꯀꯌꯥ ꯄꯥꯏꯔꯤ ꯆꯦꯌꯥꯏ ꯈꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯍꯟꯊꯕ ꯃꯑꯣꯡꯗ ꯂꯧꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯈꯥꯡꯕꯗ ꯉꯝꯗꯦ ꯑꯣ ꯅꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯗꯨꯅ ꯅꯪ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯀꯟꯕ ꯉꯝꯕꯔ ꯌꯦꯡ ꯇꯥꯔꯦꯗꯅ ꯉꯥꯏꯈꯣꯗ ꯆꯦꯌꯥꯏ ꯈꯨꯠꯇ ꯌꯥꯎꯔꯨꯅꯨ ꯏꯕꯨꯡꯉꯣ ꯈꯪꯉꯒ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯊꯥꯗꯣꯛꯑꯣ ꯋꯥ ꯊꯣꯛꯀꯦꯔꯥ ꯂꯥꯟ ꯊꯣꯛꯀꯦꯔꯥ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯉꯛ ꯌꯥꯝ ꯍꯥꯏꯒꯠꯂꯤ ꯃꯁꯤ ꯆꯦꯌꯥꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯕꯤꯔꯣ ꯂꯥꯛꯑꯣ ꯑꯦ ꯑꯩ ꯉꯥꯏꯔꯕꯅꯦ ꯆꯦꯌꯥꯏꯅ ꯐꯨꯕꯒꯤ ꯆꯩꯐꯝꯗꯣ ꯑꯗꯨꯅ ꯈꯨꯗꯝ ꯑꯣꯏꯗꯨꯅ ꯑꯩ ꯀꯣꯠꯇ ꯋꯥꯀꯠꯀꯅꯤ ꯑꯦ